Myanmar Army na PDF ki kem da landa khrei Kwatha khunau gi khunja sing lanjenarak le Myanmar da hojik thokliba conflict asigi manung channa ngarang numit jungba matung pung ama khara helakpada international border oidiba Indo Myanmar border pillar number 81 miyamna Kwatha khunau haina khangnari basigi manak Myanmar rom thangba maikei da leiba Myanmar gi resistance force ama oidiba People's Defense Force PDF ki kem da Myanmar gi military junta na helicopter sizinaduna bomb kapsinduna attack chathakhrei nongthak nongmai round kaya su leptana kapthabadage PDF kem aduda chauna amanga ta thokhrei thogdok aduna maram oiraga Kwatha khunaugi khunja sing kinabadagi Kwatha khunjauda lanjenarak le thogdok asigi matangda Kwatha khunjauda lanjenarak laba khunja sing na phongdorokhibada ngarang nungthil pung amarom tarakpada Myanmar rom thangba maikei da helicopter pairakpagi makhol ta khe helicopter pairakpagi makhol ta khibai kan kanadana bom pokhaiba masung nongmai kapagi makhol kaya ta khe Kwatha khunauga tainaba Myanmar rom thangba maikei da leiba PDF ki kem aduda helicopter dagi bom yauna machine gun sizinaduna atat akham leitana nongmai round kaya kaptuna landa khe thogdok aduda kem aduda PDF ki kadar singnasu Myanmar ge military gi helicopter adu tamna nongmai kap khe thogdok aduda PDF ki kadar kaya asogapan amasung asiana kaya nangkhibagi haibadude chapchana khangba ngamdrei thogdok aduna maram oiraga kari tawrakadage haibagi akiba leibana nongmai kamnariba mafam adudage meter lising amarom lapna leiba Kwatha khunaugi khunja sing Kwatha khunjauda lanjenarak le masina maram oiraga Kwatha khunauda khunja amata leitre khuntak lansibaga chap manare paugi source amana de Myanmar gi military na PDF ki kem aduda helicopter aduna han boy na pung ama khare helakpada bom thada amasung machine gun sizinaduna attack sathakhraba matung pung khara kanaraga amuganna helicopter pairaktuna anirakhane attack sathakhe